mayam pun makpu he kanglai sa YouTube channel gi milan sapam sana ngasi mayam du khurumjari ngasi aina tawduri basi akoi gi aina ngarang yanjagi ba alu thabam do ngasi amu hanna anirak suboina muk yan gadaba ado thugaraga amuksu anirak khaktana yadaba ahumlak suna yan gaduini ahumlok mari ra haidi alu se haunabagi damakta yan gaduini alu ma akoi gi haunaba panab honabada matam kyam changi ado aigidi engine changba yadaba mafam oibanina ai yopak ni yanjagaduini mayam ai huje alu thanaba mafam je sem sage mayam yengminase mayam pun makpu milan sapam chana mayam video se wi yengbiu haina som matun dagi yan ba horake aduduga ai som nakan sida loisanjage mayam ai huje yopak yan gaduini mayam yengminase ha khangde hai mayam humang khara di thue ado khitang di watle ado ai hujik tawdi se marol ama tawba loire ado se la kaino jina leitum thugai na bana marol amaga muk thugaraga marol amaga ai tawba ngamre yengamge ado ngarang dagi tawbune ado ngasijina second time ni ado hayeng amuk tang ka tawraga di yagadawa male ado ai ngasi tawrisidagi marol ama thugairaga amuka ai marol ama tawraga ngasigi thamamage aduga hayeng marol ama ga tawraga hangchiti sungsoi soidana thaba yabai condition da thamage aigi aina thagadawa alu se lawsallore aduga maton songba hawre ba hujikse aduduna kano tawrage aise marol ama amuk thugaijarage sije toksu hai akhoi nadi sije toksu gawe mayam gi kari hainabudo adudi khangdre sije leitum thugaina bane ai mayam leitum thugai gaduine mayam minase marol ama thuga belo re ji marol ama tanga
ꯌꯥꯜꯂꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝ ꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯍꯥꯟꯕ ꯇꯧꯕꯗꯨꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯈꯔ ꯃꯣꯜꯂꯛꯑꯦ ꯌꯣꯄꯥꯛꯁꯦ ꯊꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯣꯄꯥꯛ ꯌꯥꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ 아이씨 야드레 ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯈꯤꯇꯪ ꯅꯛꯁꯜꯂꯒ ꯑꯩꯅ ꯉꯁꯥꯏꯗ ꯌꯥꯜꯂꯤ ꯃꯌꯥꯝꯁꯦ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯗꯒꯤꯁꯦ ꯃꯌꯥꯝ ꯆꯥꯍꯧꯅꯦ ꯁꯤ ꯆꯥꯍꯧꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯪꯗꯦ ꯑꯩꯅ ꯆꯥꯍꯧꯁꯦ ꯌꯥꯝ ꯋꯥꯅ ꯊꯥꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯂꯩꯖꯩ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯆꯥꯍꯧ ꯑꯁꯤ ꯑꯩ ꯂꯣꯛꯑꯀꯥꯟꯗꯨꯗ ꯀꯌꯥꯝ ꯐꯪꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯌꯣꯄꯥꯛ ꯌꯥꯜꯂꯨꯕꯒꯤ ꯈꯔꯗꯤ ꯋꯥꯔꯦ ꯁꯤꯗ ꯑꯩꯅ ꯌꯥꯟꯕ ꯁꯣꯝꯒꯤ ꯃꯆꯥꯁꯤꯅ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯇꯧꯕ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯕ ꯑꯩꯒꯤ ꯐꯥꯔꯝꯅꯤ ꯑꯗꯣ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯩ ꯁꯨꯝ ꯍꯥꯞꯀꯠꯆꯔꯛꯀꯦ ꯊꯥꯒꯗꯕ ꯂꯐꯨꯁꯦ ꯌꯥꯝꯗꯦ ꯑꯩꯅ ꯊꯥꯔꯤꯁꯦ ꯈꯔ ꯈꯛꯇꯅꯤ ꯑꯗꯣ ꯃꯊꯪ ꯆꯍꯤꯗꯤ ꯑꯩ ꯂꯐꯨ ꯌꯥꯝ ꯍꯥꯞꯆꯤꯜꯂꯒꯦꯅ ꯑꯩꯅ ꯋꯥꯈꯜꯗꯁꯨ ꯑꯩꯅ ꯈꯟꯖꯩ ꯃꯌꯥꯝ ꯑꯁꯤ ꯂꯐꯨꯁꯦ ꯑꯗꯣ ꯊꯥꯕꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯐꯨ ꯊꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯔꯀꯥꯟꯗꯨꯗ ꯆꯥꯟꯅꯒꯗꯕ ꯑꯗꯣ ꯌꯦꯡꯉꯒ ꯑꯩ ꯊꯥꯖꯒꯦ ꯑꯩꯃꯛꯅ ꯃꯁꯤꯃꯗꯤ ꯐꯅꯤ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯖꯗꯦ ꯃꯌꯥꯝꯗ ꯍꯪꯉꯒ ꯑꯩ ꯊꯥꯖꯒꯗꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯍꯦ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯤꯂꯟ ꯁꯥꯐꯝ ꯆꯥꯅ ꯃꯌꯥꯝꯕꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯩ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯌꯥꯗꯧ ꯃꯥꯜꯂꯕ꯭ꯔꯥ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯑꯗꯣ ꯂꯩꯕꯥꯛꯇꯣ ꯊꯨꯒꯥꯏꯗ꯭ꯔꯁꯨ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯗꯤ ꯃꯔꯣꯜ ꯑꯃ ꯌꯥꯜꯂꯒ ꯆꯨꯔꯤ ꯍꯟꯇꯣꯛꯑꯒꯦ ꯑꯗꯨꯗꯤ ꯏꯃꯥꯅꯗꯤ ꯌꯥꯟꯗ꯭ꯔꯁꯨ ꯌꯥꯔꯅꯦꯅ ꯍꯥꯏꯔꯦ ꯃꯁꯤ ꯑꯩꯅꯗꯤ ꯑꯃꯨꯛꯇꯪꯗꯤ ꯌꯥꯅꯤꯡꯉꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯅꯣꯏ ꯏꯃꯥ ꯁꯤ ꯀꯣꯟꯅ ꯇꯥꯈꯠꯁꯦ ꯍꯥꯏꯔꯣ ꯁꯤ ꯃꯄꯥꯟꯁꯦ ꯌꯥꯅꯤ ꯁꯤ ꯍꯌꯦꯡ ꯊꯥꯔꯝꯗꯥꯏꯒꯤꯁꯨ ꯂꯣꯏ ꯈꯣꯀꯠꯂꯛꯈꯤꯗꯣꯏꯅꯤ ꯀꯩꯅꯣ ꯑꯂꯨ ꯄꯥꯜꯂꯝꯗꯥꯏꯒꯤ ꯌꯥꯝ ꯄꯤꯛꯁꯟ ꯇꯥꯁꯜꯂꯨꯅꯨꯁꯦ ꯂꯣꯏ ꯈꯣꯡꯀꯠꯂꯛꯈꯤꯅꯤ ꯑꯂꯨꯁꯦ ꯃꯈꯣꯡ ꯊꯣꯝꯃꯛꯈꯤꯗꯣꯏꯅꯤ ꯍꯌꯦꯡ ꯑꯂꯨ ꯊꯤꯟꯒꯠꯂꯀꯥꯟꯗ ꯃꯈꯣꯡ ꯊꯤꯟꯕꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯠꯅ ꯍꯜ ꯍꯜ ꯇꯧꯕꯗꯣ ꯇꯧꯔꯛꯈꯤꯗꯣꯏꯅꯤ ꯌꯥꯝ ꯇꯥꯁꯜꯂꯨꯅꯨ ꯆꯥꯎꯔꯥꯛꯄꯝꯗꯤ فꯖꯅ ꯌꯦꯡꯉꯣ ꯃꯁꯤꯅꯁꯨ ꯄꯨꯂꯞ ꯂꯣꯏꯁꯟꯒꯅꯨ ꯂꯩꯇꯦ ꯃꯥꯟꯅꯅꯤ ꯊꯝꯃꯤ ꯐꯖꯅ
ꯃꯌꯥꯝ ꯑꯂꯨ ꯊꯥꯕ ꯍꯧꯔꯦ ꯑꯩ ꯑꯂꯨꯒꯤ ꯊꯥꯅꯕ ꯂꯨ ꯍꯟꯕ ꯂꯣꯏꯔꯒ ꯑꯂꯨꯁꯤꯗ ꯂꯩꯔꯦ ꯑꯂꯨꯁꯦ ꯌꯥꯝ ꯅꯠꯇꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯆꯥꯅꯕꯒꯤ ꯑꯣꯏꯅ ꯈꯔ ꯁꯨꯝ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯇꯧꯕꯗꯤ ꯅꯠꯇꯦ ꯏꯃꯥꯅ ꯑꯩ ꯍꯩꯔꯣꯏ ꯄꯥꯝꯃꯨꯏ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯥꯕꯤꯒꯦꯅ ꯊꯥꯔꯛꯄꯅꯤ ꯅꯝꯗꯤ ꯅꯝꯃꯨꯅꯨ ꯍꯩꯔꯣ ꯑꯩꯅ ꯇꯧꯕꯁꯤꯐꯥꯎ ꯃꯇꯦꯡꯁꯦ ꯈꯔ ꯂꯤꯖꯅ ꯌꯦꯡꯒꯦ ꯇꯧꯔꯛꯏꯅꯦ ꯁꯦꯝꯕꯤꯒꯗꯧ ꯃꯥꯜꯂꯦ ꯈꯨꯠꯂꯨꯕ ꯉꯥꯏꯔꯦ ꯁꯣꯝꯒꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯊꯥꯔꯛꯏꯁꯦ ꯁꯣꯝ ꯅꯥꯀꯟ ꯏꯃꯥꯅ ꯂꯥꯝꯕ ꯐꯪꯕ ꯖꯒꯥꯁꯤꯡꯈꯩ ꯊꯥꯔꯒ ꯑꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯃꯨꯛ ꯂꯥꯝꯃꯒ ꯃꯔꯛꯇ ꯆꯪꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯊꯥꯒꯗꯕꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯊꯥꯔꯛꯀꯗꯣꯏꯅꯤ ꯁꯤꯒꯤ ꯄꯔꯦꯡꯁꯦ ꯁꯣꯝ ꯅꯥꯀꯟꯁꯤꯃ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯑꯗꯣ ꯑꯂꯨꯁꯤ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯂꯣꯏꯅ ꯊꯥꯗꯔꯒ ꯊꯝꯃꯦ ꯑꯗꯨꯒ ꯏꯃꯥꯅ ꯊꯥꯔꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯊꯥꯕ ꯍꯩꯔꯣꯏ ꯍꯥꯏꯅ ꯍꯥꯏꯌꯦ ꯏꯃꯥꯅ ꯁꯨꯝ ꯇꯧꯗꯕꯅꯤꯅ ꯍꯩꯇꯗꯅ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯗꯒꯤ ꯏꯃꯥꯅ ꯀꯩꯅꯣ ꯇꯧꯕꯤꯕꯅꯤ ꯊꯥꯕꯤꯕꯅꯤ ꯁꯤꯗ ꯊꯥꯔꯤꯁꯤꯅꯤ ꯃꯌꯥꯝ ꯃꯨꯡꯒ ꯃꯩ ꯆꯥꯁꯤ ꯂꯥꯛꯄꯅꯤꯅꯦ ꯅꯝꯕ꯭ꯔꯥ ꯁꯤꯁꯤꯃꯗꯤ ꯀꯩꯒꯤꯅꯣ ꯃꯇꯣꯟ ꯌꯥꯎꯗ꯭ꯔꯕꯗ ꯍꯧꯗꯧ ꯊꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯣꯝꯒꯤ ꯁꯔꯨꯛꯁꯦ ꯁꯣꯝꯒꯤꯁꯤꯅ ꯊꯥꯔꯛꯏꯅꯤ ꯑꯂꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯐꯥꯝꯁꯦ ꯑꯩꯗꯤ ꯌꯣꯟꯅꯕꯒꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯑꯩ ꯇꯧꯖꯗꯦ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯆꯥꯅꯕꯒꯤ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯐꯝꯁꯤ ꯁꯧꯒ꯭ꯔꯤꯒ ꯃꯣꯔꯣꯛꯀ ꯍꯥꯟꯅ ꯊꯥꯔꯝꯕꯅꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯁꯧꯒ꯭ꯔꯤꯒ ꯃꯣꯔꯣꯛꯀ ꯂꯩꯔꯝꯕꯅꯤ ꯍꯥꯟꯅ ꯑꯗꯒꯤ ꯕꯦꯂꯟꯗ꯭ꯔꯤꯁꯤ ꯁꯤꯗ ꯀꯪꯉꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯁꯤ ꯄꯔꯦꯡꯁꯤꯃ ꯕꯦꯂꯟꯗ꯭ꯔꯤ ꯑꯥꯗ ꯀꯪꯉꯤꯕ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝꯁꯤ ꯕꯦꯂꯟꯗ꯭ꯔꯤ ꯉꯥꯛꯇꯅꯤ